Kuki-Zo singtagi oiba separate administration amadi union territory pigadabani haiba demand galoidana Kuki na khundaba mafam singda miyamgi khongcha chatkre. Separate administration gi manglanda Kuki taba mafam singda rally chatkibagum Churchanpur da su chatki. Haiba rally adu stat asida thokliba irang hauramdaida sem kiba indigenous tribal leaders forum na senduna pangthokibani. Rally adu da saruk yakiba Kuki miyamna we want separate administration expedite or political solution haina thaba play card sezina bagaloinena kholau kaya su lauki masing yamlaba miyam aduna salmat ground koite ground amadi rankai ground dagi laktuna peace ground tuibong da punduna mifam pangthoki Kuki-Zo council gi makhada changsin ki ba khongjang asi border town oiriba more da su changsin ki khongchaloi singna Manipur da popular government ama semba da Kuki-Zo singi MLA sing yawba yaroi laingak semba da saugit loi haiba kholau lauki More da laiba tongan ba Kuki CSO yauna khongchat adu more gi akoibada koina chatlaba matung Hill Tribal Council gi office complex loishin ki khongchat adu ga mari laina na more da ngasi ayuk pung 13 dagi nungthil pung 2 fawba total shutdown su chathaki Kuki-Zo Council gi makhada chandal da khundariba Kuki singna Kuki-Zo singi oiba separate administration amadi union territory gi demand tawduna khongchat chatkre khongchat aduda Maitai have separated us give us separate administration separation is the only solution we demand immediate political solution, expedite our political solution. Haina thaba play card kayaso, sezina ki bagaloinana kholau oina shulauki.